ꯊꯥꯖꯔꯤ ISTV News Bank tabiri purang po tarapang seri hujahan bada murui pausing lobisi Thobal Kiam Sipaida bom pokhai bada nupi hum sokle Lieutenant General Dalvir Singha Swaki mathakta thangat pa case Manipur High Court na dismiss tawkre Marilena court ta makhatana wakat kadori amadi Selgi demand sakangdaba singna fakabani haiba usiwadagi mama masa ani sakangdaba singi makutagi nathorokle police na asumba khangdoknaba ticket pa hokre Haujipau Sandron Pijri Ngasi upung mari minute nefurom taba matamda Thobal Kiam Sipai khundongbam lekai da leiba stone crosser amada sakangdaba singna thamlamba bom ma pokhairak padagi mafam atuda thabak suba sinmi nupi ahum sokle solo mioi singa dudi W Sanatombi sei nefu mapuroiba lekhidraba inaubi Thobal sabal tongmudagini maki makhong lengjum amadi faigal da soi Tangjang Kiam Sipai dige and Kamla sei nefu mapuroiba ingosa maki ngaksama mudi pukta soi Kiam Sipai dige El Pakpi sei nefu manga mapuroiba Sarojit maki khutki sarukta khara soi Kamla amasung inaubi district hospital Thobal da pukalaba matungda Rims da makatana langnaba pukat khre Pakpi di paset piraba matungda discharge tawkhre Pakpi na phongdorokpada ngase angan bada mahuk sagum thabak sufam da sangkhi cruiser machine adu hack thagatpaga khangawdana bom adu pokhairakibani singmi singda asigumba thong sathaba pende haikhi bom pokai an kiba thong adu yaning da phongdok tuna Kiam Sipai gi Maibel amadi sinmi singna wakan mepam setakre samna hingliba sinmi singi maral karino solaba sinmi singi masama susing kanana yang sin bigini thabak supam da bom thambiganu bom nomaina santi porpa ngamloi asigumba thogdo si matungda amuhana thon biganu haina mari leinaba singda artful tawri La thon indaba thogdo thogbaje akoi motadi yamna nungaijadaba akoi yam penjadaba phawje na matungda amuhana thopidana ba akoi Reski Makeda Ponto Sari. India's Chief of Army Staff Oinabidama Quaidig Hena Senior Oiri Hariba Lieutenant General Dalvir Singhana 3 Corps Commander Oringaida Manipuri Masahum Hatki Habigidama Maki Matata Tangatkiba case Manipur High Court Namapum Sana de Haina dismissed Tokre. Petitioner ki makedigi mari leinaba kota amuk hana wakalagani hari haukiba April tang kun gamanga da Fizam Manikumar koba sibade yawa miwe amagi mayamana petitioner oiduna Manipur High Court ta miwe ohumadu misamne makoi phakrga khusemge khud thonabad hatkibani haina case thangatki petitioner ki makedigi advocate Khaidem Manina council oibagulunana advocate Mayobam Rakesh na mateng pangke case asigi matangda ngasi Manipur High Court ki acting chief justice Lakshmikanta Mohapatra amadi Justice and Cortisorgi Division Bench the Putoktun Kanaki, Corna Todok Toki Mapamadu, Court Asigi, Jurisdiction the Lite, case as withdraw Tonaba, Tona, Apabu Oigini Hyper Poktak, Pibadi, petitioner Makedi, case withdraw Tokimani, Taudosi Mari Lenana, Advocate Kaide Manina Fundokibada, Fizam Naubi, RK Rosen. Elias Ronald Amadi, Thousand Prem Elias, Roman Harbamui Ohumasi, Lissangani Taragi, Marski Tang Tarada, Dimapurgi, Sarmal Digi, 3 Corgi, Makada Liba Assam Rifles na Pakraga, Marski Tang Tarateta Assamgi, Karbialong District Manung Senba, Bokazan PSK Makada Liba, Laksizan Kowamafum Amada, Nomaina, Kapadigi, Sinafunki, Makoi Kusemgi, Nomai Kapna with the Sikavani Habigaluna, Todosi Matanga Asumba Well, Bibinaba, Manipur High Court of Wakatki, Korki Makadi Makoi, Fakibama. Sina Punky Mopamado, Court Asigi, Jurisdiction Makada Late, Maramaduna, Marilena Mafanda, Wakalubana, Hena Fagani, Fondor Padigi, KSC, withdraw Tomani, Council Makadigi, 3 Corps, Haribu Kambu, Si, Manipur, Asama, Dinagalel, the operate Tomani, Maramaduna, Makoi Mataka Wakapada, Court Asina, Tabi from Toi Haina, Taxan K, Adubo, Court Namari Lena Mafanda, Wakatlu, Haiba, Wafamadu, Leng the Badagi, withdraw Tomani. Petitioner Giapama Matung in Guwahati High Court Natraga, Guwahati High Court Kohima Bench Tamakatana Wakatani Haiki. Chief of the Army Staff की मकता केस तो बसे इंडिया की मफम अमन नत्रका मध्य के हेक्टर तो भी आए हाइबा अतोपा केस अमगी मरी लेना ना मधुकी केस तो पांचल लगा रिफर तो लगा स्टेन थम्बनी अदुबो अमरु कोर्ट ना satisfied ओई तो बदिकी अदुरगदी केस अच्छी विड्रॉ तो जरगे अदुगा appropriate forum da haidi Dimapur da thokpa thodo oibanina aduga sidana lerami bamapam dana Assam da oibanina either Nagaland dara natraga Nagaland ki Kohima Guwahati High Court ki Kohima bench da togadra adu Guwahati High Court da togadra haibido adu appropriate forum da togadya anana ba liberty amni bagalwajana case asli to
Nakalamamda case asigi matangda Central Government ke Standing Council Emergent Naurim Fongdoropada Hariba Miyoi Ohumasi Mars ki tang tara da phabanate tang tara humdu da phabane Matamaduda Lieutenant General Dalvir Singha Swag Vice Chief of Army Staff oina Delhi da lay 3 Corps ki Commander oina lisingani taramathoida halakhibane case asigi matangda Dalvir Singha Swag senaba leite maramaduna Corps ki maikai digi case asi dismiss on withdrawal oina lauthokibani haike So far as the letter written by Major Rabi Kumar is also taken into account, it is not at all related with the abduction of the Free Manipuri boys. And at the relevant time when the incident took place, Lieutenant General Dalbir Singh Suhag, who is the Vice Chief of the Army Staff, he was posted in Delhi as a Major General only. He was not posted in 3 Corps as a Corps Commander. So it was only on 16th April 2011 that he came to 3 Corps at Dimapur. So to say 1 year later. Yes, as a Corps Commander. So Lieutenant General Dalbir Singh Suhag at all is not related to the incident as alleged in the writ petition, by the petition. We may say technically it was moved on 28th, yes, on 28th, but it was adjourned again on 30th. After 30th, it was listed today for motion, and so without issuing notice, the matter was dismissed on withdrawal. Panbayai Lieutenant General Dalvir Singh Swag India Chief of Army Staff Oinabi Dama Officer Khangatpada Khwaidigi Makok Thongba rank lady officer ne Hauzi India election pangthoktuna election gi court of conduct sanaba namaram oiduna Mahak Chief of Army Staff hapa yabra amasung yadabra haiba constitution gi oiba say naba wafam leibina KSC Election Commission of India da thadaduna khanaribani Nakalamramda Misam Hatpada Senabami in India Lanwi Mako Werabadi, Kusem Kut Tonabada Misam Kia Sigani, Maramaduna, Mark Chief of Army Staff when Pum Tok the Haduna, Handakta, Infalda Wakan Mipum Zatabale Carboni. Setkiva April Tang Kungamagi Nuktilda Usiwa High School da KG2 Tamliba Masanupa Lauraga Mayum the Halapagi Lambida, Sagandu Sina Fakabani, Haiba Usiwa Awang Lakaidi, Tonazum Ombi, Sunita Devi Mudim Haki Masanupa Sanamatum, Narang Sagandu singing Makutagi Nantorole, Haina, Sunita Masona, ISTV News Fundorole. Sunita Makata Arduna, Mang Sagandu singing Makutagi Nantor Lopamatunda, Sagomban Lukram Neraki, Mara Pibi Sing Tenabadagi, Marpu, Ganbi Kibani, High Bihin ang awa mahaydari ba sondagi ko aduga akoida ayunda sama itema som siwa de dak chema nupa nupi am le du karawai de no an hai ko ani bungo si de sango si de dum hai galaga kundala ka uboni anei adum hangmuda ranbi thangagi yum hai ra dum khangani nungi da ka loin chembani aina hai de aina adu hai ba de di moje de babab chong da nama cha ni ma gari de ka khalon hai Kai no hai kana wanga no hatoge na harego khoje moi mari ma athawbom lere adudagi ama mamang donge ani ni bachong de ahum ni bachong de je bien dong du khotane ba lere je bien gi nu je je khaga muri tawe ba ko adai noi ni ek law khong bu na ma cha noi ni ma hatopani ai thadu bi na ma cha sining bra dai ba ko sien ba ju yaro yama taw ba ju yaro en hai ba de ba ni je dum le ka na ngarang no nung si toro ba ge de ai je khong ham ni ngare ma ju khong ham ni ngare adagi di ibani je moina changbude de nong je phata tara ga nong da nong siroin homo ko de ibani je khut samnaraga chelak pane ba khoi ni je kamjong tu imphal haibra kamung tu imphal haibra tha ba gari haibe imphal pan ba uba da ai gari du da chongkhalakhi ba ina ibani ja je kai gari okto da adagi di la ga da moina imphal da tare thara kan ai mamli re ba sidagina ai yum chiwa bok jat pa kan da di lamang ing da ina chatu ji sha ji khalu da bhara jom bok yaw ding okto dai bo na paisa pi bunga nang wara ro no itai ma paisa yaw dre na paisa ji piram de ba ina adai di adamai taw ko hona bra du ra dar ha dai puning yam chi na thola kan da ina so kai no ji dai da pham ga lei ba lei ra matung da ina khale o adu de ai sen Karai de zangi sum aina wakhan doraga adu di chidai de cha choi de sum lambi chidai de akhoi kaka ama chu lei gi da chu lei gi bo na khalla kan da isi hoi me am le ram de ni isi hoi manak sin than ja bane ba ina lai je aina okto ma de amadi dong e ba ina
tera haibadudayda aina adaydi aina sondadi leigibani ko ana khallaga adaydi ichoi meyam phambo ubusde aina chenjanjabane ba aina अमरमदा सुनीताबु सखंगदबु सिंगना सेल की डिमांड फारु हाइबसे कदाई फावबु सुमुगे हाइबदु पुलिस ना थिजिनबुगी थबक सतखरे तौदो सिगी मतंगदा नुपा अमगा नुपी अमगा फारे हरि ISTV न्यूज ना फमु पावगी मतुंगिना सुनीता ISTV न्यूज ता ngarang फोंगदोर खिबा वाफंगा ngasi पुलिस ना वाहंग पोंग सतब मागना फोंगदोर खिबा वाफंगा खेनबा कया लैरि हरि तौदो सिगी मतंगदा फागलबा नुपा सिना सिजनबनि हाइबा तोयगन अमसु पुलिस ना फागले हरि तौदो सि कमदों न थोकिबनो हाइबगी मतंगदा पुलिस की माइकैदगी सबचाना फोंगदोर पलेट्री Handata Riams ta nauna linkat kiba Denton College ta BDS ki third year session upgrade tobu yabagi thazaba leiri haina Institute asigi Director Professor S Sekorjina phongdokre ngasi Dental Council of India ge mur kangbu ama Hyderabad ta gi laktuna surprise visit tobu program amada director na wafamasi phongdokibani Central team aduda Dental Council of India ge Inspector Professor Nikhil Srivastava amadi council ge member Dr Karuna Karansu yauki loinana Denton College ke principal Dr Praveen amadi Development Committee ke Musu visit adu sarga ke team aduna Dental College ke infrastructure amadi functionary position kupna yengke college ki ka kaya sangduna nauna leriba machine sing amadi staff ki fibam junction ke institute asida BDS course ke third year session asi sahi asi ke October 3 gi hoba yana staff ke masing chu junction ke court ki affidavit sijin aduna staff sing adugi amamam ta oina sai loke council ki maike dige phongdoropada khongsat asigi report ama Dental Council of India ge board ki mifam da thuna puthotuna final togni haike Director Sekorji na makata na haikibada BDS course asigi ahanba madi ani suba session ge mapung phaba facility leiri makata na third year session upgrade tawnaba visit asi lakpani masigi darkar oiba infrastructure kaya sem sab loire awada pa khara leiribasu yamna thuna menkal pangamgani haike third year da upgrade tawnabagi damakta Dental Council of India na tharakpa Inspector Singna surprise inspection ama tawduna sathari lairiba hujiki second year satli basigi di khoi facility loina suna laibanina aduga third year horpa August natraga September da hogodori ba session gisu pochai semba ka semba loina loirabanina awata pa yamna lairero hena khalli Inspector Singna su khoi hona jariba lairiba mayam si yenglaga adum satisfied oidana yagani haibirakani thajai Karigumba awatapa khar yauragasu tha ama ni leiribasida awatapa loina menkalaga third year upgrade tobada awatapa kaimta leitana ba rims na soina simgani ministry also is very kind to us aduga moina khogi awatapa hairubada soidana yarakani Manipuri Lolda Loyan Yawba Singh Semdoknaba Directorate of Language Planning and Implementation Sinduna Numit Tarani Subna Satakadaba Manipuri Terminology Building Hive Workshop Nasidiki Lampelda Leba SCERT hold hokre Tongan subject taret physics chemistry botany zoology economics geography amadi Manipuri linguist Loyan Yawba Singh Semdoknaba Ojakayana Saruyake Directorate asigi Joint Director L Mahabirna Directorate asina subject kunda Loyan Yawba Singh khangdoknabi pandam thamli subject amada wahi lising manga punna subject taret ki wahi lising kunthagi mathakta puthokna honari wahi sing puthobaga loina Manipuri lol da textbook puthokna amadi Manipur Official Language Act lising ama samapal humbudara mapal da piriba provision sing thabakta onthoknaba honabani ahanba subject tare asigi matungda atopa subject tarahumdoi amuk loyan khandokpugi thabak paikatkani haike We learn the medium of instruction and the medium of examination. Oinaba, Adu Loina Nipan Subo settled the 1992 the San Kibadagi, Manipuri Law, UPSC recognized of the Mahada Asagi medium of examination or Yaba, Mabagi provision of Muslim. High provisions in fulfilled Tonowa Damaka and known Lincoln Sariba, Department Asina, Language Planning and Implementation Asina, Hariba, long overdue, Equity, what BJP Manipur Pradesh ki Wangangloi Oina S Ibohal Professor N J Kumar Maulana Abdul Salam Y Nilamani Youngland Hauke Famasung S Sarda Debubu Hapkre
Sambaypurum Reserve Forest area da Deputy Chief Minister Gakhangam amadi Lamlai Kendru gi MLA KSS Birena Cemetery Sanaba ngasi jatra hunana ba khonaramle thong adu khundra phom Kendru gi manung senba YD gi prajamiam na thong adu yaning da phongdok laduna lambi thingbu gi loina wakal phom chatakre YD Development Committee YD Social Welfare amadi YD Yangang Popi Club na sinduna song bungi YD Phawa Satliba Intervillage Road Thingjanki YD Yakayol Club ke President Deven Maiten Fondropada Housing Manipurda Ing Asagi Kal Karik Padigi Miamna Ising Fangdabgi Awaba Mayok Naring Sir Asida Reserve Forest area da Kabui Kul Ahungi Cemetery Sagani Habasi Yaning de Masida Lanmei Thaba Uwa Yanted for Yarway Sarkana Ngami Haidun Tor Abadi Akan Kongjang Gas Sangsilagani Haike Mana Torposijo Akona Hari Vegetable Koi Chapchana Masi Tingadabani Habasi Koi Tanjan Misida if we worry Blorokanda Akoyasi Makatana Satazabani Hari Vegetable Koina Muk Sarkagi Loshang Shinda Akoina Tamjariba Pose Masi Akoi Sarkagi Makin Tegishu Akoi Yamna Labamachata Monda Tabukshita Honjaningi Khundra from Kendri Manung the Seliba, Komba Turel Horo from Moriba, Komba Maruose, Khundra from Zilla Parisat member Tangzamongbi, Angobina, Miamga Luina Sengdokre, Kilometer Amaron Sangba, Mapamasi, Sambai Papa Sengdoke, Zilla Parisat member Angobina, Isingi Awaba Labor Si Karadan Kokanabagi, Wakaloda Sengdopi Tabasi, Satavani, Sarkagi Fan Naidun Labigi Mota, Miamgi, Kanaba Karadan, Tonaba Tabak Pakapamatotai, Haike. District Health Society Thawalna District Sing Manung Hanjina Lebum Pham Singda Ana Layang Bagi Khulung Saba Pinaba Pandamda District Mobile Medical Camp ki gari sing lam thakre Celiba sai sigoina tongan Bamapham Chani ne Puda Camp asi pangthokani Thawal Wang Matabada leba National Health Missile Thawal gi Office tagi CMO Thawal Dr. S Sarat Kumar na lamthaba matungda ISTV News ta phongdorokpada Camp asina district asida leriba Angalwadi Center Lisingama Sani Taramari gi Myoi Singda Mieng Thamduna Ultrasound X-ray Laboratory Testing na singba singi khudong saba pibo loina hidalang tha kya su phangangani district asigi manungda leriba asa Angalwadi worker amadi haksel ga mari lena ba miyo singna district mobile medical unit ki team da mating pangbiu haike Jiribamgi Ningsing Khulda Leriba Biodiversity Park as Environmental and Ecological Wing Government of Manipur Masung Paripuri Athoba Ningsing Love Jiribamna Tourist Center Ama Ohenaba Sangwa Sagat Pagi Tabak Yamnakan Satari Tabasida local MLA TS Devendra Jiribamgi ADC Y Ibrahim Yauna Mari Lena Bakana Mating Panakli Mapamasida Tangal General Pona Berjabasem Dibir Tikendra Zetki Mitam Tamlibasi Matakta Lining Hall Naura Fulogi Tamsu Tamna Bahonari Haki Paripuri Athoba Ningsing Love Jiribamgi General Secretary Thongam Somerendona Biodiversity Park Ama Semduna Abhaba Tourist Center Ama Oinanaba Yamnakana Honari Haki Lungaba Singtagi Ba Yokat Panatabita Pina Sing Saktam Habade Honorable Zabasi Tangal General Amadi Veti Kendrazit Hariba Athoba Ahungi Ningsing Saktamsu Apamasida Kinjay Maushagi Amati heritage eba Paipu eba Adolaba Kanjab Tona Tamanaba Adam Mani Maiba Kulda Leba Sagol Sem Yaima Miat ki matang da police na Maral Leba Sing Tigatuna Dandi Pibagi Mota Misem Kaya Father of what Nabigi Tabak Satari Haina Joinason Committee Singu Sadong Basadong Bikan Belufna Nasinung Til Kurai Lamlong Digi Reliema Satuna Deputy Chief Minister da Memorandum Present Cray Memorandum Aduda Maram Sadana Police na what Nabi Yaning de Police na Fazilibu Mui Sing Atubumatum da Tadokadavani Haibo from Sing Yauri JSC President Eric Kombina Yaima Mihata Senava Sing Tigatuna Serak Pibagi Mahut Ta Mari Lena the Bamuika or Nabi Tong Yaning the Hike. Police officer in the Atumatamda, but Tabaki suspend over the money, and me Haliba Mission Losin Bagay Mahuta Aselba, Tito Okanda Kana, Kermaiton Halibano, Habado, me have a mission to Potopio. Sandal District ke Tengnopal Subdivision ge Manung Senba Khudai Khulen Khulda Mamang Thagi Tara Nithoida Mayulampok Thoktuna Amangata Thokraba Imung Manung Singda ADC Sandal ge Executive Member as Thompau Matiana Lusingba Kangbu Man Selgi Mating Pikhe Khongsat Asida
SDO Technopal Kiran Kumar Assistant Engineer ADC Yaskol Susaruyaki Mayumakai Main Sakraba Imumada Lupalising Taruk Luina Seng Wananaba Lupalising Ohum Su Kusinaki Panbayai Mai Aduna Kulasigi Yum Nepal Tumna Sakibani Nupida Sataba crime sing Tinganaba Madi crime Kyagi Wild Bizarre Sataribani Haiba Young Women's Health Organization ki President Thangzam Santi Miamna Fudun Warkre while Satanaba Mawanda Sinakiba Nataisadaba video clipping Mion the Pitoi Haibing Maralda Manipur Press Club the Miamna Fukibani Police na Matam Sana La Ahubadigi Makatana Asopan Yahudre Officer Makatana Toflerta Lebi Yaroi Haina Lakai Miamna Tingsan Cre Taudoasiga Mari Lena Ngasi Manipur Press Club ta Yumnam Palogi Mirikiana Sinuna Paugi Mipama Pantokre Paugi Mipam Aduda Wangang Kibising Fondon Kibada Yumnam Palogdagi Kurai Nandebam Lakaida Mayum Panbi Kiran Bala Kobi Nupiama Mapurabagi Makuraga Mari Lane Haina Maral Siduna Masak Yauda video clipping Mapureba Ban Binuna Young Women's Health Organization Wakatki video clipping adu Young Women's Health Organization gi Kambuna Miamda Pitoi Haibigi Maralda Organization gi President Santibu Miamna Fukibani Kiran Balagi Apopina Pondo Kibada Aina Wayan Gadabada Organization Karna Hector Wayan Ba Amasung Izat Dabida Yasinaba Si Ain Laitaba Sakti Paiba Karan Tawatabakni Masina Nupi Kagi Punsi Hana Mangtarpa Yabagi Akibalay Mari Lainaba Singna Mateng Pangbiduna Maki Masanubi Izatpu Kanbiu Haiki Masih kusahnya thapa mau pokok mama ina isari kusah kusin masih mai kali kamu itu no kami isah nate kusah yang udah kamu re aduh yang itu kesenangan kalau pasal kau makatan yang ini deh hasil ini muda saya kamu tuh piang ini yang piang ini apa kata tuh tadi mau ini yang mesti kena ini sehari kita ini bukan ke pasal mana sang bukan sulit ada yang apa isu tak terus yang saya tahu itu isah nggak Amaramda top layer ki mera pai bilu singbi mana Young Women's Health Organization si amuk hana top layer te lebi yararoi mamang dasu asiguma thokdok thokiba leikre haike aduga lekai ja sigi office se thamdaba si akhoi lekai na warep na kari aduna koi warep office thamdaba na warep na KCP KK Nganbagi Mingda Sel Khaibal Labadi Madu Fadun Work Piu Lofasigoina Labang Miam Digi Sen Kai Loba Amasung Polum Pibagi Tabak Lake Haina Lofasigi Chairman KK Nganbana Fondrole Lofasi Manipur Sarkar Amasung Bharat Sarkar Aniga Yanabamagi Makada Suspension of Operation Taunanabagi Wari Sanariba Lofamani Hari ID Zixenung Kaibazi Karimta Tauronu Ana Tongsu Torpia Duga Zilri Torpudagi ay mafam sana peace process sanction ho sem sa lai do lai gi ning se thiri ba thok sing ji kariyumba miyam da amona kana bo mena gi ning da sangkai thongkhai ni makin gi hoina la ga di miyam bharag war pi aduga lone na mari lena ba sarkar gi authority singda paw bi da karimta singa ba litena pa dum pi bi ekoi je koi sai te su sum ji singdo na ba hona ba da miyam na angam ma tim pi bi Rajkumar Film Production की तरेत सुबह मणिपुर फीचर फिल्म इंस्पेक्टर युहेनबा अनि सुबह सरुक की याइफतोंनि थोरम नोंमाइबुंग पांथोखरे फिल्म असि प्रियोबतीना इबनी अदुगा आरके मिनारानीना प्रोड्यूसर ओरगा आई प्रकाश एंड डायरेक्शन पीगनी फिल्म असिदा काइकू देविता अमदि प्रकाशना मरोइब सक्तम लांगले याइफतोंनि थोरम असिदा फिल्म फोरम मणिपुर के चेयरमैन सूर्यकांत शर्मा KSA के एडवाइजर युनाम प्रदीप कुमार इब्सा के प्रेसिडेंट जॉनसन एलांगबमसु सरुगाखी Ngasigi Pauksi Singda KCP Nongdren Khombagi Fare Hariba Kador Angom Eken Sei Kumari Apokpa Vawon KCP MC Nongdren Khombaga Mari Lene de Haina Lofasigi Commander in Chief Nongdren Khombagi Serolamana Singdorli Atoba Kador Ani Amasu Fare Hariba Si Makoi Ani Santigi Wadi Sananaba Taurang Toriba Asiki Damak Mayum the Suti Lodun Labani Bombi Matanga Paliba Sisu Semjin Sajenmani Bom Sing Mamang Segi September Mapanda Sarkarga Suspension of Operation Tonabada Pisin Asingma thong asina security force amasung sarkar gi thoksal asina sadi gi wari sanana gi thabakta akaiba oigini bari leinaba authority na yanaba gi makhada cadre anima condition yaudna thadokpiru hairi hoji makhata na ngasigi sanawi pau lobise Howjik Sanawagi Pau Pijri.
Tarataruk Suba Challenge Cup Veteran Football Tournament ki ngasi sanakibada Farm Babupra amadi Basai Thamoiban mai pakre Manipur Veteran Football Association sinduna Imphal mapal kangjebungda team kungani thuina sarugadun sathariba Tarataruk Suba Challenge Cup Veteran Football Tournament ki ahanba ground ge Group B gi match ta Farm Babupra na Sadar Hills kangpok pibu goal ahum amada maitibu pikre Farm ge goal sing adu ke Joy Rongmai amadi AK Mahesh na ahanba half ki kunchuba amadi kolumdo suba minute sanki Atopa goal aduna and Bobona anisuba half ki yangkai matoi suba minute sankibani Sadar Hills kangpok pigi amatengarib goal adu silent na anisuba half ki nepumunga suba minute sanki Tournament asigi anisuba ground ki sanakibada Basai Thamoi banna TEA yaripokpu goal mari sunodo yamna laksana maitibu pikre Basai Thamoi bangi mai pakpagi goal sing adu M Jaychandra amadi TE Suratana ahanba half ki amadi kuntra suba minute goal amamum sanki ato goal ani aduna Steli amadi Devana ani suba half ki nepumatoi suba amadi nepumdo suba minute sankibani hayang ahanba ground da AYMFA yaripong amadi NCDA khongam patka sanargani ani suba ground da FBWA mapal kangjebung amadi UVSA lilong sajinga sanargani Kunchuba Women National Football Championship ta Manipur na Maharashtra bu goal taret amada maitiba pikre All India Football Federation gi makada Assam Football Association sinduna Assam gi boka khata tim kungamari na saru yaduna sathriba Kunchuba Women National Football Championship ki ngasi Manipur gi marisuba match ta Maharashtra bu goal taret amada maitiba pikhe Manipur gi goal sing adu NG Balana ahum I Prameswari na goal ani D Grace na amadi M Mandakini na goal amam sanke Manipur gi league round gi arobe match oina thasi tang tareta railway ga sanagani Manipur Tennis Association sinduna thasi tang kungama thoidagi kungama faba lamphel fat ke officer club tennis complex ta ahum suba North East Cash Prize Tennis Championship pangtholagani sarugyaning club association amadi thawayawa individual players singna office asidigi akupa moral khangba yagani haina association asige secretary na thadokpa serolamana khanglakli Football masana hena sakot hanabagi pandamda Azad Club Maitram gi Foundation dega mari lenana ISTV Network FC amadi Imphal Municipal Council FC anigi football exhibition match ama Azad High School gi playground pangthokre Azad Club na sinduna pangthokiba thoromaduda ISTV Network gi president Khamba Salam IMC gi chairperson Nimai Azad Club ki president amadi atai mui kyana suraki exhibition match asida han half forward team animak na goal amata sanabagam kide anisba half ta IMC na goal ahum amadi ISTV Network na goal amasan ke match asigi sanori sing da MG Avenue de leba healthy body gi CEO KK Singhana energy drink PK Nil yamna phasana sanari henzen na ba yadri mamangi match kaya da Yenguragadi Azad Club ke field sanariba adungba Thasigi tang taruk Manipur Badminton Association gi miyang makada pangthokadariba ahum suba promotional non-state player badminton championship hena mapung fana pangthokpa ngamnaba championship asigi technical official singabadi association gi official singi oiba mifam ama ngasi pangthokre mifam asida honglakliba rule singabadi system singi matangda khanaki Indian Bodybuilding and Fitness Federation gi miyang makhada thasi tang kumathoi kungomdoi fawa Maharashtra gi Aurangabad ta pangthokadaba yangai mari suba senior national bodybuilding championship ta saru yarunaba YBB Gym Pisungi ke Dinesh Chandra KG Hombudara gi kanglok ta khankre All Manipur Bodybuilding and Fitness Association gi President and Manglem amadi associations asigi secretary Y Bipinna manager amadi kosoina khankre bodybuilder ama yauna mioi ahumna saba team thasi dang taratareta Aurangabad kidamak Imphal thadokani hari Northern Iril Valley Sports Organization's head office kaibina sponsor torga Uyumpok Development Committee amadi Friends Union Club Uyumpok na sinduna Friends Union Club Uyumpok playground team tarani thoina saru yadun sathariba mari suba Niso Cup ki ahanba semi final thasi tang taret ki nungtilpung ani tabada SDC Tiger Camps amadi SCY yumnam kunogo sanargani ani suba semi final thasi tang Nepal gi nungtilpung ani tabada Saipo Hikak Mapals amadi Rovin Jewelry pungdong bonga sanargani
Turning Development Club Mayang Langjing Sinduna Club Asigi Ground Team Taratarun Saruyaduna Taramatoi Suba 7 Aside Football Championship ke ngasi sana ke ahan ground LLYLC Sagol Banna SOYO Sanjan Bombo goal Mari Ohumda Mighty Pikre Anisuba ground Tennis Star Fighting Gat Laktabadigi TDC Mayang Langjing na walk over Funkre Ahun Suba ground Sanakibada Nichu Luang Sangmamna Lamsang Police Station goal Animada Mighty Pikre Hayang Ahan ground PFA Passway Amadi LPYC Lambalga Sanargani Anisuba ground 9 Star Mayang Langjing Amadi Nichu Luang Sangmung Sanargani Ahum Super Ground Lamsang Police Station Amadi Kabam Lamkhaiga Sanargani Marisuba Ground TDC Team A Mayang Langjing Amadi MLYLC Langjing Tamanga Sanargani All India Tennis Association Giming Makada Punjab State Lawn Tennis Association Sindura Amritsar da Satarkeba Championship Series ki Sahi Taramari Makagi Nupa Masaki Tennis Tournament ta Manipur gi Natholins Calville Gomaina winner oire Magna final da Anmol Ratan Combo Sports Stretch Seta Taru Ama Taruk Sunoda Mai TPP Calvin Yahanda ki mai pakpa asina sahi asigi ani suba sauna mai pakpani January thada Haryana da pangthokhiba Talents Series tasu mahana mai pakhi All India Tennis Association gi ranking da sahi taramari gi makhada mahana taranipal subani pangthokadoriba National Series tasu mahana saruk yagni hairi ngasi nomugi okhiba enga sagi pau pizri ICAR Lamphel Patki Fangba Paugi Matungina Lasigi Khwaidigi Saba degree Celsius Kunipal Dasmik Taret Khwaidigi Ingba degree Celsius Tarataruk Dasmik Manga Nongshita Yaboy Singmanal Gisang Ayuk Sada Marfuni Toy Nungtildana Sada Homfu Humdoi Nongzu Gisang Manga Dasmik Manga MMni Loisalapada Nasigi Muru Pausing Amuka Napizri Tobal Kiam Sipai the Bomb Pokaibada Nupi Hum Sokle Lieutenant General Dalvir Singha Swaki Mathakta Thangatpa case Manipur High Court na dismiss tawkre Mari Lainaba Court Makatana Wakat Kaduri Amadi Sel gi demand Sakangba Singna Fakabani Haiba Usiwadi Mama Masani Sakangba Singi Makutagi Nathorle Police na Asumba Khandoknaba Ticket pa hokre Nasigidi ISTV Manipuri Pau Patan Silojere Meng Tabiru Simboro Boina